Pausing yumpham oiba maroiba pau khara update tawjari Thoubal Da Emung Amagi Meoi ahum positive Oire positive oiraba imung ki atei mioi sing sarkarna test tawbidana thambire Rems Hospital da attendant oina thabak tawba Thoubal moijing awang lekai dagi sahi yankhani thoi suraba nupa ama July kunda test tawbada positive oibadagi hojik Rems da makhatana layeng chathaduna leire positive oiraba nupa asigi imung ki mioi singda mahaki masanupa ahal amade jaima hojuk positive oidana Thoubal covid care center da layeng bagi thabak chathari mahaki imung manung sing makhatana test tawbada mahaki loinabe masanupa ahal ki nupi amade yaima ki nupi aduga masanupa atomba negative oire haiba khangle haire hojik yamna nungai tribadi imung asigi lehuriba angang sing haibadi masanupa ahal ga pok ahal na pokba pikliba angang ani test tawbidana hojuk phawba leiriba asini angang ani asi test tawbidana leibadagi legaina sokna samna ningdabagi mong utpadagi hojik leitana leiba ngamdre Matuna atuba matamda sarkarna miyang changbiduna test tawdriba angang sing asi atuba matamda tawthokpiraga asengba khangdokpiu haire Emung Amagi Meoi ahum positive oiduna leiriba asigi hojik oiriba phibam asi sarkarna khangbidana tumina leisinba asi yamna chumde atei test tawdana leiriba imungi mioi sing atuba matamda test tawbagi thabak chathabiduna lakhutpa yaba thabak sing lokhatpiu haire Marakasida positive oiraba Mapa-Macha ani quarantine center da matam kuina Thmbibadagi Pennakhidre Thoubal district ki manungsanna Thoubal da leiba Oikhre college da hangba quarantine center amada quarantine tawduna leiba Mapa-Macha ani mag positive oirakpadagi matam chana hospital da puduna laying pidabadagi miyamna Pennakhidre positive oiraba Mapa-Macha ani asi Thoubal tekchamdagi ne Mapa-Macha ani asigi manungda mapa asi handak Delhi da spinal cord operation tawrubane masigi matungda Mapa-Macha ani mag Oikhre college da hangba quarantine center da quarantine tawduna leirakpane Mapa-Macha ani ngarang test tawbada positive oire haiba khangba ngamkhe aduba mari leinaba authority na quarantine center adudagi makhoi anibu lokhotpiduna hospital da pubidana ngasi nongthilpung ani phawba thamlakpani haire mioi amatana Mapa-Macha ani adugi matakta changbiu haiba yakhidabaga loinana makhoibo hospital phawba pubinaba ambulance amate atai gari na chingba amata leitabadagi ngasi nongthilpung ani phawba leirakhibani masigi matungda CMO Thoubal na atuba miyang changtuna ngasi nongthilpung ani khara helakpa adwaida Mapa-Macha ani asi lokotuna mari leinaba hospital da makhataba layeng sathakre haire atopa pau amadana US na COVID-19 ki vaccine dose million chama Leisinkgre Pfizer amasung BioNTech company ani na kuchamna duna puthokpa asa yamna leiba COVID-19 ki vaccine ama dose million chama leinaba United States sarkarna company singda US dollar billion 1.95 binaba yanaba purakre haire BNT 162 koba vaccine asi Pfizer na maipak na puthokutuna United States ke Food and Drug Administration ge approval na tragana EUA hek phangbaga dosing adu logadabani haire US the base tawba BioNTech na ahenba dose million 500 chu US sarkarna leiba yagani haina phongdokhi clinical science sing da maipak bagi makhapon na ngasi ki agreement asina American sing da chawrak na vaccine dose million chamarom phangan bangam lagani haina US ki Health and Human Services Department ki Secretary Alex Azarna thadorakhiba warhol amada haikhi US sarkarna COVID-19 vaccine lem na phangani haina lekhiba adugi matung enna American sing da vaccine asi lem na pigani haire Himachal ki CM self quarantine Toukhre Himachal Pradesh ke Chief Minister Jairam Thakur na haikre mahaki office ki deputy secretary amajum sakechon meter novel coronavirus ki positive oikhra matungda mahak self quarantine chathare coronavirus potrogon ki matung inna ai isana quarantine tawre haina Thakur na mahaki mayung ki damak mahaki office thadoklam tringai ki mamangda pawmi singda phong dokhe madugi tungda mahak simla gi over da leiba official residence da masana quarantine Toukhre atopa pau amadana Maharashtra ki minister coronavirus ki positive Oire Maharashtra ki minister amasung Shiva Sena Luchingba Abdul Satana jumsakeshan mitta maha coronavirus ki test tawbada positive Oire haina phongdokre Facebook post amada Aurangabad ki Silot constituency dagi MLA amu oiriba amasung Mahabikas Aghadi government da state minister amu oiriba Satana mahak Mumbai da home quarantine tawri haina phongdokhi amasung mahaki naksinnakiba miyoising masa na test tawthoknaba abel tawkhi Masigi mamangda state cabinet minister sing Jitendra Awad Ashok Chawan amasung Dhananjoy Munde laina asigi test tawda positive Oikhre amasung kona phakre Maharashtra ki atopa minister Aslam Shaikh na yum sakesha namitta maha coronavirus ki test tawda positive Oire haina phongdokre aroibada content sing asigi maroiba pau khara asiba pautam serpa Manipur Local News YouTube channel amadi Facebook page asidagi yengbirbu punamak puthaga chari loina na channel asina tomda kanarabadi subscribe like and share tawba kawi kuno punamak po amuka na thaga chari